ꯁꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯏꯇꯣꯝꯇ ꯚꯤꯗꯤꯑꯣ ꯇꯧꯒꯦ ꯇꯧꯕꯅꯤ ꯑꯉꯥꯡꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯆꯥꯃꯤꯟꯅꯔꯅꯤ ꯃꯌꯥꯝ ꯃꯤ ꯄꯨꯝꯅꯃꯛ ꯚꯤꯗꯤꯑꯣ ꯄꯪꯊꯥꯗ ꯊꯥꯅꯩ ꯑꯗꯨꯗꯤ ꯑꯩꯗꯤ ꯊꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯉꯁꯤ ꯃꯑꯣꯡ ꯆꯥꯕ ꯆꯥꯗꯕ ꯑꯗꯩꯗꯤ ꯉꯁꯤ ꯑꯗꯨꯝ ꯊꯣꯡꯕ ꯃꯊꯦꯜ ꯈꯔꯗꯨꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯇꯧꯔꯒꯦꯅ ꯐꯝꯃꯕꯅꯤ ꯑꯗꯨꯗꯤ ꯃꯥ ꯆꯥꯒꯗ꯭ꯔꯥ ꯆꯥꯔꯣꯏꯗ꯭ꯔꯥ ꯃꯥꯗꯤ ꯆꯥ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯑꯃꯨꯛ ꯆꯥꯔꯅꯤ ꯀꯦꯕꯁꯨ ꯍꯩꯇꯦ ꯑꯩ ꯑꯗꯨꯝ ꯂꯩꯖꯔꯝꯕ ꯐꯤꯕꯝꯗ ꯑꯗꯨꯝ ꯐꯝꯖꯔꯕꯅꯤ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤꯀꯣ ꯑꯣ ꯃꯊꯦꯜ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯃꯥꯟꯕꯤ ꯃꯆꯥ ꯃꯆꯥꯗꯣ ꯄꯤꯁꯛ ꯄꯤꯁꯛ ꯑꯗꯨꯅꯤ ꯑꯁꯤꯁꯦ ꯀꯩ ꯍꯥꯏꯕ ꯉꯧꯔꯦ ꯊꯥꯎꯗ ꯇꯥꯎꯕꯗꯣ ꯑꯗꯨꯅꯤ ꯁꯤꯁꯦ ꯑꯗ ꯑꯁꯤꯅ ꯄꯥꯟꯒ ꯇꯧꯔꯒ ꯊꯣꯡꯕ ꯉꯁꯥꯏꯒꯤ ꯂꯨꯄꯥ ꯃꯥꯟꯕꯤꯗꯣ ꯃꯆꯥ ꯃꯆꯥꯗꯣ ꯑꯗꯩꯗꯤ ꯁꯤꯅ ꯈꯥꯃꯦꯟ ꯁꯤꯟꯕꯤꯒ ꯊꯣꯡꯕ ꯂꯨꯄꯥ ꯃꯥꯟꯕꯤ ꯃꯆꯥ ꯑꯗꯩꯗꯤ ꯁꯤꯅ ꯁꯧꯒ꯭ꯔꯤ ꯑꯗ ꯁꯤꯅ ꯑꯩꯁꯦ ꯗꯤꯖꯥꯏꯟ ꯇꯧꯈꯠꯂꯝꯃꯤ ꯄꯥꯟꯒ ꯕꯦꯂꯦꯟꯗ꯭ꯔꯤꯒ ꯏꯔꯣꯝꯕ ꯑꯗꯩ ꯏꯔꯣꯝꯕꯗ ꯇꯤꯜꯍꯧ ꯍꯥꯞꯄꯦ ꯑꯗꯨ ꯃꯌꯥꯝꯒ ꯃꯇꯣꯟꯒ ꯌꯥꯎꯔꯤꯗꯣ ꯃꯌꯥꯝ ꯃꯇꯣꯟꯒꯁꯦ ꯈꯨꯏꯈꯔꯦ ꯀꯦꯃꯦꯔꯥ ꯁꯦꯝꯕꯗ ꯑꯗꯨꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯟꯙꯥꯀꯣꯕꯤꯒ ꯏꯁꯀ꯭ꯋꯥꯁꯀ ꯉꯧꯕ ꯑꯩ ꯚꯦꯖꯤꯇꯦꯕꯜ ꯈꯔ ꯉꯧꯕ ꯅꯣꯡꯃꯒ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯁꯤꯅ ꯑꯩ ꯁꯨꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄꯕꯨꯗꯤ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯤꯒꯤ ꯃꯣꯔꯣꯛ ꯑꯀꯥꯕꯁꯦ ꯆꯥꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤꯕ ꯉꯁꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒꯤ ꯈꯔ ꯉꯥꯎꯔꯦ ꯑꯗꯣ ꯆꯥꯗ꯭ꯔꯤꯉꯩꯗ ꯇꯤꯟ ꯌꯣꯠꯂꯦ ꯑꯗꯨꯗꯤ ꯑꯩ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯀꯔꯝꯕ ꯍꯥꯟꯅ ꯆꯥꯁꯤꯒꯦ ꯑꯣ ꯄꯥꯟꯒ ꯂꯨꯄꯥ ꯃꯥꯟꯕꯤ ꯃꯆꯥ ꯃꯆꯥꯁꯤꯒ ꯊꯣꯡꯕ ꯆꯥꯔꯒꯦ ꯇꯣꯝꯊꯤꯟ ꯆꯥꯈꯤꯗ꯭ꯔꯥ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯥ ꯆꯥꯅꯤꯡꯗꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯍꯟꯗꯛꯁꯦ ꯑꯩ ꯏꯁꯪ ꯁꯪꯗꯕ ꯚꯤꯗꯤꯑꯣ ꯇꯧꯕ ꯑꯗꯨꯒꯁꯨ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯤ ꯑꯩ ꯇꯣꯛꯇꯦ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯗꯒꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯏꯁꯩꯁꯨ ꯑꯗꯨꯝ ꯇꯥꯕ ꯐꯪꯉꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯤꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯌꯦꯡꯉꯤ ꯇꯧꯒꯦ ꯇꯧꯕꯗ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯥꯕ ꯍꯧꯔꯒꯦ ꯂꯨꯄꯥ ꯃꯥꯟꯕꯤ ꯉꯥꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯀꯁꯥꯔꯗꯕꯨꯗꯤ ꯂꯨꯄꯥ ꯃꯥꯟꯕꯤ ꯀꯧꯏꯀꯣ ꯀꯁꯥꯔ ꯐꯤꯜꯇꯔꯗ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯀꯔꯤ ꯍꯥꯏꯅ ꯀꯧꯕꯅꯣ ꯈꯪꯗꯦ ꯃꯆꯥ ꯃꯆꯥꯅꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯈꯨꯍꯥꯎ ꯑꯃꯅꯤ ꯄꯥꯟꯒ ꯂꯨꯄꯥ ꯃꯥꯟꯕꯤꯒ ꯃꯌꯥꯝ ꯄꯥꯟꯒ ꯂꯨꯄꯥ ꯃꯥꯟꯕꯤꯒ ꯆꯥꯟꯅꯕ꯭ꯔꯥ ꯃꯌꯥꯝ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯆꯥꯗꯕꯣ ꯃꯥ ꯆꯥꯕꯨꯗꯤ ꯆꯥꯈ꯭ꯔꯃꯦꯕ ꯑꯗꯨ ꯆꯥꯅꯤꯡꯗꯕ ꯈꯔꯗꯤ ꯑꯗꯨꯝ ꯆꯥꯔꯦ ꯃꯦꯀꯞꯁꯨ ꯍꯩꯇꯦ ꯗꯤꯖꯥꯏꯟꯁꯨ ꯍꯩꯇꯦ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯇꯧꯗꯦ ꯑꯗꯨꯝ ꯐꯝꯃꯤꯁꯤꯅꯤ ꯁꯤꯅ ꯂꯨꯄꯥ ꯃꯥꯟꯕꯤꯒ ꯈꯥꯃꯦꯟ ꯁꯤꯟꯕꯤꯒ ꯊꯣꯡꯕ ꯀꯔꯤ ꯈꯨꯍꯥꯎꯅꯣ ꯄꯥꯟ ꯕꯦꯂꯦꯟꯗ꯭ꯔꯤꯒ ꯄꯥꯟꯒ ꯏꯔꯣꯝꯕ
Thôi, chân rồi. Thôi à. Hả? Sao rồi? Belendiga. Hay belendiga over kay go ladies finger ga pan ga iromba. Khangde. Mayam ta try to how de how mayam ma ton ga ha pa ga tilo khra ka thak ka chai ga. Kuku. Sao puri kan lo ya de ngang. Cái mỡ lộn cân bà cả là gạ tháo nó tàu nó trào chả cứ tháo nó tàu này có hả mà cái đây rồi bà bé rồi mẹ dùng ní trên luồng chui mẹ này tàu đâu ra ngoài ra ngoài vậy phải lấy view này tàu bị cái nung aduga matam punimakta sak mai unasi ese mathen sobi thong wa lo re cái khoa video là ngang mushal chung là de engo de hen ngau bune ba video je pungu mushal ke nong de mapa da ngau bune ba ai di muja ba kamu de na do ni kuku takadra ngam chak chabada ising charinge de sing thapase chumde haine adai chaba lore ba su khudak thak chumde haine ko koi digestion problem da khara bera kai haine ko aduna
ꯑꯩ ꯏꯁꯤꯡꯗꯤ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯣꯟꯅ ꯄꯨꯈꯥꯏꯃꯨꯛ ꯂꯩꯔ ꯊꯛꯀꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯅꯥꯗꯣ ꯕꯥꯏ ꯕꯥꯏ ꯁꯣꯟ ꯌꯦꯡꯉꯣ ꯕꯥꯏ ꯕꯥꯏ